ngasi numida waram phongkiba tongan ba manipuri sifungsing amasung thokiba thawdo wathoksingdagi maruibi I pausing myamda thamjagi ahanbada kanglipaki maira news dagi lokasarga ngarang numidang Chief Minister ga All Assam Manipuri Youth Association ga unaduna wari sanakre KNA amadi ZRA ga satnaraba su handokraba matungna CM ngasi Delhi da sangkre Chief Minister N Biren ngarang numidang CM Bangalore do All Assam Manipuri Youth Association mihut sing ga unaduna wari sanakiba Manipur lengakna Manipur gi sing the base to Kuki lar hulup ani haibedi Kuki National Army KNA amadi Zomi Revolutionary Army ZRA ga satnarama suspension of operation suadu handokraba matungda athuboina Chief Minister N Biren Delhi da ngasi ayuk pung 8 minute rom taba matamda Indigo flight Delhi gi damakta Imphal thadokre Pausi sina phumba paugi matung ina Chief Minister gi khongsat asi Delhi da mifam ama yawronabagi damakta ni hari Chief Minister ki khongsat adura Council of Minister Delhi makhatana sanaba yana leidi hari an confirm oiba paw amagi matung inadi CMN Biren Delhi ki khongsat asi Union Home Minister na makpu thagat pa phongdoknaba korakpadagi satpani hari panba yabadi Manipur gi Chief Secretary Rajesh Kumar Home Commissioner T Ranjit Singh Principal Chief Conservator of Forest PCFA Joshi sungarang Delhi da sakrabani Amaromda ngarang numidang CM go All Assam Manipuri Youth Association gi mihut kangbu go unaduna wari sanakre All Assam Manipuri Youth Association gi mihut amaga ngarang numidang Chief Minister N Biren ga unaduna wari sanakre Chief Minister gi office ta pangdokiba mifam maduda All Assam Manipuri Youth Association gi maikedi gi Chief Minister da Assam khudol tambaga loinana Assam da khunda aduna leiriba Manipuri singda thengnari bu khudong sa da singa madi Manipur lenga ki maikedi gi tohoningba thabak thoksing punama Chief Minister gi pukning singsin ki hari Chief Minister gi maikedi gi su Manipur lenga ki maikedi gi pangbiya ba mateng sing pangani Assam da khundari ba maitai singna aikoi gi nat amadi satnabi sing ngak tuna thamnaba su haikene su pausna makhatana phungdurakli Atoba Pamadana, Manipur NRC Satna Halo Population Commission Lingo, Poppy Thabsing, Sibiki Sarak PU Hina Mahiru Luptaruna Kongzang Sanction Trek, Manipur NRC Satna Halo Population Commission Lingo Mito Namapu Eviaroi, low kind of Sanglak Mito Kangdo, Shape for Environment's Protection, Indigenous Right and Future Hybrid Demands Singasi, Taladunasi, Lamda Mashiki Mahiru Luptaruna Kongzang Sanction Trek. Ngasi ayuk pung taramathui makhairon taba matamda mahiroi lup taruki thaupubu singna lusingduna masing yamlaba mahiroi singna kwa kaithel leidiba deshamgi office ta pullaba matungda rasbon amasum CM secretariat tanalaki numijungba pung taranithui taba matamna kaisangpat junction yarakpada police ki kangbuna thatuna sarangidi mafam adura police amadi mahiroi sing anigi marakta muknaba thoke tarakpada police ki kangbuna hai singna control tawduna mahiroi sing adu makhoi gi hanagi mifam dahalanki Loinana machine yamnaba mahiroi singna plate card sing paiduna amadi makoina taliba demand sing adu kholau lauduna kokaithil tamna sakhi kaisampat junction da pallingai matamda desham gi lamyan mana pawmising da phungdokibadi India ki growth rate ki Manipur gi average growth rate ni heli English ngani ga amamadi English ngani ga taraga mathid India gi apunba population growth si sada kun oki aduga Imphal Valley ki population growth rate na sada humdra oki aduga Manipur gi singi sar ki population sada kun traga ni panda hegalaki Manipur gi singi lamda angak pumongda unnecessary oiba mongda population growth amalake masigi mathakta Myanmar Bangladesh amadi Nepal gi mito mayamama sangshilaka Manipur gi singi lamda khundaslakli Kanglon gi wangmada khundaslakpa sina yellow missing the asoba threat amapidi maramaduna Manipur National Register of Citizens NRC satnahangadabani Population Commission linkatgadabani mapanagi saksu amadi lon manabagi kudongzaba lauduna sangshilakliba mitop singa sigi khayata lamdam sigi yellow missing taaduna aikoi gi saktam mangkhigadra haibi akib leirhari mangna makhatana haikibadi Manipur NRC satnahananaba cabinet laukiba adu thabak oina pangthokpiu Manipur gi mapanagi sangshilakliba anaunobo mitop singna singi maphamna sangshilaga anabu khul kya linkhalakliba si eviction tawbiu makoina reserve forest phabu khul semjilakliba lengana takthokpiduna rule of law lei habigi thabak oina utpiu yellow mi kananaba NRC satnahananaba Supreme Court na faw yarabani adubu Manipur di NRC satnahandana leidi NRC satnahandana matau kramna mito masa khangdo pangamgadoribano Manipur gumba border state oiriba lamdam singdadi NRC satnahanba matautai
ꯄꯥꯎꯃꯤꯁꯤꯡ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯂꯝ ꯌꯥꯟꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯄꯣꯄꯤ ꯄꯥꯛꯁꯅ ꯊꯥꯔꯤ ꯄꯣꯄꯤ ꯊꯥꯕꯁꯤꯡ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯇꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯗꯨꯅ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯅꯅꯕ ꯊꯕꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄꯤꯌꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯨꯠꯁꯝꯅꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ARꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯍꯦꯟꯕꯒꯤ WY ꯇꯦꯕ꯭ꯂꯦꯠ ꯐꯒꯠꯈ꯭ꯔꯦ ngasi ayuk pung 8 taba matamna border town Moregi Ward number 5 Muslim Basti border pillar number 79 manakta More da leiba mangasu Assam Rifles ki kangbuna routine duty tawduna leiringe da Myanmar border room dagi Manipur gi ngamkai lanchilaktuna kenbo bite ama thawduna lakpa miyoi ama kham lubada miyoi du da purakpa bag ama langthoklamlaga Myanmar border da sinsing khrairi AR gi phangwa pawgi matuk ina mangasu Assam Rifles ki kangbuna miyoi duna hundoklamaba bag adu kari yauri haiduna yengma matamna WY tablet yawba packet taragani panthenaki packet sing adu gi manungda apiku packet mari amadi blue masuna yomba packets masa mapan yorom mathenaki fagalaba WY tablet adu punna lakh ani ga lising kun ga mangani masigi malem gi kaithil lupa crore 10 lakh 13 mathoi oigani haideni su pawsina makhatana phongdorakli Makasa tharak poina to papaw mana Kaishampat leiriba footbridge nisa safam amadi amot akai hondokpham oirakli Manipur gi konung oiriba Imphal Sar manungi khwaidagi junction ama oiriba Kaishampat leiriba footbridge asi numidangi matamna wakhal tadaba ngauksinaba miyai kya gi nisa safam oibadana tana mafam asida amot akai hondokpham oiraktuna yengbut hangoiba pukpigi phibamda hausik leiri pauksi asina footbridge asiga hausik oiriba phibam gi matang haktengna yengsinma matamda footbridge asigi maning thangba sarukta amot akai sing paisinduna thamba thenaki sanbiduna mafam asida amot akai khondokpigano mari leinaba authority gi sign board thetuna thamlaba su hariba mafam asimaktada amot akai leptana hundokpom oire loinana numidangi matamda sana yunaibegi thabak chatharaga ahangba yulikli sing paisinduna thamle masi uraga mapani gi lakpa foreign tourist sing amadi India manungi tourist sing gi mamangna atuki matik ikai ningai haibadu oire oiriba phibam asida Imphal city lunana sit singbagi thabak pakhaliba authority gi maikaidigi su hanna phaw hingbiduna leiri yamna nungai tribidi footbridge asigi nagyet animakta flex sangna tingduna thambadi yengbada mina udaba mafam ama oibadigi numidangi matamda mafam asida naha kyana sana yunaibagi thabak toini sathare loinana inkhalagriba pakhang lesabi masa kyagi nungsi wari sanapam yamna nungaiba mafam ama oire maduna lainga ki mari leinaba authority na miyeng sangduna footbridge asigi yetlom mairom CCTV camera panduna amora kai hundokpham amadi sana yunaibigi thabak sathariba miyoi sing masak fazana khangdoklaga ain goeba thabak lokotpa sumgani haibasu praja section kyarigi pauksi asida phungdorakli makasa tharak poina to papamana forest sports meet Manipur forest department gi medal account hangba hokre Haryana government ki department of forest and wildlife sinduna tha asigi taradigi Haryana gi Punchakular sathariba kunga truk subu all India forest sport meet 2023 da saruk yari Manipur forest department gi sunga sidigi medal account hangba hokre tongan masana kunga mari da athoi en tanaduna tha asigi taraga mari phawba sathagadoribi sports meet asigi ngasi pangthokiba swimming event da Manipur forest department gi L Dananjoina 50 meters waterfly black stroke 50 meter freestyle da silver medal sungloki loinana 100 meter stroke da and Anil Kumana bronze medal ama lauduna haujuk power Manipur gi puna silver medal mari fangmam kre numit manga ni subna sathagadori sports meet asida Manipur forest department gi staff kuntra ga taruna tuan ba masana sina saruk yare ni su pawsna palakli amaromdana writers platform se phong magaloinana lairik phongani Hokiba February gi saisat Taragamapan International Mother Language Day numit mari lainana writers platform mani right plate kowa literary and cultural organization ama semkiba loinana platform asigi sahi ahung goeba thapuroi sing tha asigi sasat taragani the kumsing English ngani ga kungohom doi ayupung mapan daba matamna miyoi taraga mangana saba managing committee ama Imphal East ki manungda leiba langdum da semkre hana sirola man phongdorakli Siolosna makhatara dun hai platform asi sem kibaga loinana lub asigi ahan ba tharama ma oina committee asigi
luploising miyamna laktokpa poknafam aigi mingthon ma lairik phongba amasum saidinaba thorap thasiki taraga mapan nungthil pung 12 makhai taba matamda Imphal gi Manipur Press Cup ta pangthokrakani ningsing yabadi writers platform Manipur asina lamdam asigi cultural heritage and social value sing da isai saireng sumang kumai lamkoi wari lisang phamba kumai mami kumai loina silon inat issue da research tawduna platform asiki luploising advisors well wizards sing amasum aibigi lamdam asin tungkhalakli basingna kunai asigi tunglamsat ki irol mapung fana kanaba sing lairi oina puthok tuna khusinnaramagi panam maruina thabak tawgani platform asina state ki thak thabak tawbada lamdam asida lairiba yelhomi furu kanglup singi loans nabi yumbalon lining loan amasum kunai loan gi masata yamna section akan ba wakhalon amada thabak tawbiba loinana sai khudingi aibigi lam saknairaba mihoisingda shiel gi manapi dun ikai kumna bu utpaga loinana pungning thawakani platform asida ireisa singna thawna lingzen habiba loinana angamba mating pangbiyu swaiden su pausna makata na fungdurakli atopa pawmana langzen manbi reserve forest lamai tharamadi MLA yauna kankre Manipur lenga ki mai ke digi tungan khongthang kya lakhotuna sing de lamai thaba thingna bagi thabak paikalabasu tungan reserve forest sing de lamai sak bagi thawtok leptana tholkli ngarang da Susuzampu district ki henglep sub division gi manung sanba langzen manbi reserve forest ki akoi beta park sana lamai sakre lamai sakle habi ki pawek phangmaga manak nak pada leba miyoi sing Bisnupur district police fire service ki khangbu amadi moirang AC gi MLA thongam santhi amadi ma ki workers sing mafamadu sangsinuna mai kan bagi thabak sataki Amaromda reserve forest sing da lamai thabagi thabak toina thukliba si miyoi khutpu kharana atamnana reserve forest sing lamai thadoklaba matungda namdana yumkai khundasina na sangsilak oigene hari oiragliba phibam sida lamai thaba thingna ba Manipur lengana forest staff singda nongmai amadi motor abain singba issue tawkhiba dugi kana ba phangansi loinana reserve forest amadi protected forest area sing ngaksin bagi thabak forest department na sabsana lokhatsi haina su miyam gi mekedi gi phongdorakli makhasa tharakpo ena paujal pausi digi to paumna Lungnila Elizabeth mihatta sinaba miyoi mapunji supa jail thabak subagi dandi pikre tabada akitu jininga oiraba thaudok little flower school class 3 da tamlibi mahairoi Lungnila Elizabeth mihatta ki thaudok to sinaba miyoi mapunji supa jail thabak subagi dandi pikre Inkumja lisingani ahungi November ahumda yamna thamoi sokna hoiba thawdo amada matamaduda state government ki minister oikiba Francis ngazokpa ki sahi nipan ngai ribi little flower school class 3 tamlibi mairoi nupi masa Lunglila Elizabeth school sidigi sel gi demand mari leinana kinep tawraba matung numit taragani thuini suba matamda Lampel police station gi manung sanba Sadokpamgi labuk amada Shina Pangiba Taudoka Mari Lainana Tha Sigitang Amada District and Sessions Imphal East na case Sigitrel Matam Queen Sataraba Matung Miar Asiga Mari Lainana Miyoi Mari Maralai Henangasi Hariba Court Asana Conviction Mari Manungda Hinghoriba Convicted Ningomam Rome Maitei Elias Luya Lakwasai Kuntraganipan Apokpa Ningomam Tomba Basiko Mamang Lekayamasum Let Cox Haukif Elias James Cookie Elias Let's say Elias King say Kuntragamari Apokpa Zampa Hokip Matizang Bele Susampur Hausi na Langol Housing Complex the Labor Muyasi Mapunchi Super Jail Thabak Subigi Padok Pikre Tha Siga Mada District Court Asina Lunglila Elizabeth ki Miyar Siga Mara Laire na Lautokrabe Equising Adudi Mi Shiga Mari Lena Matam Queen Jail Rekiba Duga Jail Gin and Tokun Sien Matung Larhulup Amana Taudu Oshiga Mari Lena English and Kungamatugi Mars Ohum the Shiviki Serak Pikraba Toxom Nando Mitei Elias Nanao Yauna and Rome O Devan Elias Arnold Let Coxie Hawkif Elias James Cookie Miyar Sigamari Lena Mara Lady Haina Quartersin Laktoki Nasi Antonin Maitei District and Sessions as Imphal is the Satakiba sentence hearing Duda Equis Oiriba Roman Maitei Masum Let Coxie Hawkip Zilgi Puraktuna conviction hearing Adu Saryaki Nasi sentence hearing Adu the District and Sessions as Imphal is na record Liva Material singkupna yenglaba matung laikhidraba victim Lunglila Elizabeth asi acquising asina conspiration tawduna shell gi demand gi dama kinep taraba matung Englising ani ga ohung gi November ahum diki saye du gi November taraga mari fawba ma khoi gi custody da thamlaba matung minung siai tana khatkibani
nupi masa shida rape tawkhibagi evidence sing leiti haina observation pibugo loinana accused oiriba ningom Roman maite Elias Roman Elias Michael Elias Romesh Elias loyalak pasi bail da laikhraba suma ki bail si ngasi ki conviction order ke kona na kakhi loinana ma ngasi phaw judicial custody de leigedabani haina order takhi aduga let khawse hawkip Elias James Cookie gi judicial custody gi matam su March taragumdui phaw boigani makhoi ani si under section 120B IPC section 364 IPC amasum section 302 IPC makada makoina satakhiba crime adugi matungina mapunshi jail thabak subagi dandi asi court asin open court amada laukthokkhibane nisu pawusina su palakli atopa pawmana lenga asigi sinjakta mipan tangdaba haipa pandamda sanjenbung asi semgatpani nalini Housing state Laiba BJP ki Chief Minister N Beren Singha ki lusung makhada sinjak mi pan tang da bahai pa pandamda sanjen pung si simgatpani wafam si Bisnupur district ki manungsa na oinam kuldu khundawa haurakpadigi sanjen bung haina leiramba mafam adu matam khara tutorial gumna leiruraba mafam si amuk semganaba pandamda oinam kendra ki MLA erengmam Nalini Devi gi mekhidigi ngasidigi leibak thonwa hobgi thoramda mang phongdokibani mangna makha taraduna matam amada khulasi miyamna san iroi sandapungda thoklamdaira sanjen bung asida punna thamlaga tharambani sanjen pungdagi halaklaga mafam sida punpham oibani mafam sigi mangluraba saktamasi amuk hingkatnaba lenga ki sinjakti mi pan tangda wahaiba thorang adu saugatuna khulasida sa sa loibigi sanabi samgongi puthuk amuk puthokpada mating amuk pangnaba samganaba honarakpanaki caretaker chairperson nongthomo sanahal devi na haikibeda matam amado oinam khuldu san iroi lising taragi matakta lerami matam du samgongi pothok marang kaina pothok tu state asida darka orebe samgongi saru men khana bu khona bada asaw thodang lorami adubu sanjen mung si mangkibedigi sa sa loibegi thaba si tapna tapna mangkibani MLA Nalini gi mapurebe kendra sigi MLA su oiramba laikhitraba Dr. I Ibo Holbina saru khara su thonba horamba amasum sanabung amasu semgat piramlaba matung makha na MLA Nalini na sanjenbung si semgalabadi nauna sasan loibigi hainabi soidana laklagani Manipur gi Chief Minister na lamdam sigi state land sing khangdolaga semgat payaba sing DC ga tanaraga semgalagani oinam kendra san mela tawbut phongdok piramba aduma thaba oina mapam asida uba phangadore masimak Chief Minister amadi MLA bu thagali haikhen su pawsida spalli Makasa tharakpoina manaba pauksi dige tupa paukra namo aikoi masul gi marakta singsep thaduna khaibung tana honarak kayadagi ngakthokminasi unaksu Government of Manipur na lakhalakliba khongthang singa sida people's friendly awareness sanction minasi luina na mukna bu kudima political dialogue to biduna wakhaina bu khotna binaba haidi hanak thokiba kangpokpi gi lebakti bu thaudokta aso apan nangkraba singisu thamoi sing awaba phungdoksari tabu iramda Manipur gi ecological balance kahendana thamba haibisidi ekoi kudimak thaudang lominaba mathau tai khanjai singtam amatani haina lauri ba ekoi kudingna furu matada atamna yekna boina uhonna ba wafam kya social media da wise hedaklibasi laibak thibani masiguma thondana ba apil tori saisa kya laminaraglaba aikoi masil gi merak singsep thadunu khaibung tana bo honarak kaya dagi ngakthokminasi tampaki lamdasu encroacher sing Manipur government na takthokpagi thabak tawduna lakli amadi labukta yum kai sajinba kaya government ki ayaba yaudana nauna sajinba thingli aduga ayaba piraba mafam singdadi phaminaduna wakhai minaba sangi Manipur government na lakholakliba khongthang sida miyamgi apam pamda phungdokpam room amasu thamnaba lupki mekedigi apul torakli singda khundabi ba phurip singasu leifam leraktrabadi atop mafamda hungdo paibasi masana tabani tabu government ki ayaba madi sangbagoloina reserve forest sokta bahaibasidi lamdamasigi ecological balance ke handana thamnabigi asobu lambi amadi amani khanjai duga forest ki maramdasu Manipur government Manipur miyamda explain tawduna takpi bahaibasi khwaidigi marueba mani Manipur khunda minariba furup khudimak yawba people's convention singba pangthoktuna hiramasigi matangna miyam gyoeba tung koina satnaba yaba warep lominaduna waroisna ma purangna ba athubuda mari lenaba singna sinbiu hainasu phongdorakli loisilakpoina paunil khol pauksi dige to pawmana police ki sinphamna thabak tawminribi singna kanglup jati gi khetnaba leitana mateng pangnaduna society sigi law and order hena fagat ansi DGP
पुलिस के सिनफमदा थाबक तौमिनरिबिसुना कांगलुप जाति योयब खेनब लेतना अमन अमगी मतिंग पांगमदुना सोसाइटी असिगी खलगा थाबक तौबिदुना लॉ एंड ऑर्डर हेना फगतहनसि हाइना डीजीपी मणिपुर पी दोंगेल न फोंदोखरे वाफम असे मिनिस्ट्री ऑफ होम अफेयर्स न कुमजा इंग लिसिंग अनिगा कुनगनिथोय की ओइना ख्वाइदगी अफब मणिपुर की पुलिस स्टेशन की मना इम्फाल पुलिस स्टेशन पिरकपी अवार्ड खुसिनबगी थौरमदा फोंदोखिबनि District Headquarters Impal West Creation Hall Pangthok Pathauramatuda P Dongel DGPL Kailun ADGP Law and Order K Zayenta IGP Administrations IGP Zone 1 Tempting Asangba Director Fire Services Kabib K IGP Intelligence and SNAP DIG Range 1 Impal West Ki SPK Shibakantana Singba Police Officers in Sarugabulina Best Police Station Gi Award Adu DGP Dongel the Impal Police Station Gi OC Ingosarakusinaki DGP P Dongel the Impal Police Station Best Police Station Manipur 2022 Tarakpada Tagat Panungai Puntuk Laduna Hai Mamang Atopa Police Station Karasu Hari Manasi Pangraba Matungasu Kayaman Manasi Lauraki Ganitaze competition ama tawragadi hena afaba thabak kya tawbada sangdam narak paibasi masana tabani matam amada police ki strength watling matam yamna awaba kya ma thinaki lalhaubagi irangsu yamna kanma matam su oiramduna police ki thabak thoram sing pangtokpat awaba kya leki hojikti infrastructure atai hiram kya su yamna fagale asiguma matam sida police station singi competition tawnabada handak saye sida thaudang khwaidigi sauna loribi Impal police station na best police station tarakpa si thagatningai ni haikenasu pawsina makhatana phongdorakli adu hojikuinadi myam pawsisu matang sa lusinjarage amasu myam puna noba update ngaminasi